Ahanbada Moroiba Pau, Norem Tong the Labor Prism Higher Secondary School building is Saru Karamai Chakre, Mahiro Tararom, one Tarakpadagi Rims Hospital, the Pukatuna like an acre. Salai Group Hanigi founder Chairman Narigum Samarjit Kitera Lokra from the Kaidala Bayunda Sakanga Basing Bom ng Simina Pokai Halamde. Amadi Security Force Natural Chanpo District Amasung Thawal District Tibu Humbaki Tabak Jatabada Kusupilay Yakapat Ngamkre. Kromjare, Times of Manipuri Manipuri Pau meeting Tabiri Besimbo, PECHIMAYUM Bart Nataram Nokjare, Hosek, Pausandong Pizare, Naurentum Takelamon Lekai the Labor Prism Higher Secondary School building is Sarukarangasi Ayupo Mapan Gamidi Yang Hitabada Maina Chakre. Nagan building Hina Sukanga building Asida Labor Prism Higher Secondary School Mahiro Singna, class storing a Maiku Karakuk Rapatagi and Lubada, Mai Chaklamba Duking Rakibane, Mayas electric short circuit Horakoyam Gani Hina Chinare. Laikai Gimiam na fire extinguisher season aduna may adu laksin na bakot na ringaida Manipur Fire Service ki team na kong lay tuna mafam adu de silak pa na may adu makata na sandurak kada bidagi laksin mga mahubane Tawdok adu da ram by tengol gi tengoloy sing na asaw mating pangke Tawdok adu na maram oiraga pakat padagi Prism Higher Secondary School gi mahiroy tararom wan tarak padagi Rims Hospital da pukat tuna like na kre haide Panbayabadi building asigi makhada pharmacy yaw na dukan mari rom sulay ribane Nakolamarong dangasigi may sak patawdok adu da Prism Higher Secondary School gi oina amangata yaukide mau sagong class tawgani high school asigi vice principal Khongban Tabong William na fongdorakle tawdok adu ga mari laina na school asida pangtok paumi singa unaba amada William na high ngasi ayuk thokibat laibak thiba tawdok adu da school asigi oina amangata amate yaukide short circuit tagi horakiba may chak pagi tawdok adu school asigi saruk tagi natte miyam na Prism Higher Secondary School may chakle hainariba adu aranba wafamne Masida Mahiroi Singi parents amadi guardians sing nami pai bapok pigano. May chak pa aduda school asi sok taba maram na mahaw syagong class tawin haina William na makatarakle. Sige, laibak tiba thok ko sada koi school gi site de koi amang ta mata lejde mahaw syagong koi normal class ko makha satha sakani. Tabu de ngasi gi thok ba thok ko si school gi site gi de koi short circuit ki problem mata lejde koi koman ba to source tagi short circuit follow ko na maram marakanda nasigi problem se phoke mani mayam na unabada koi Prism Higher Secondary School asi mai cha ai habigi pongan ba wrong consent sakhi badu koi digi horok na sa de koi problem da leise de duna nungsiraba parents sing da guardians sing da koi school ki side digi haijari madu di koi mahuk sagum koi normal class maka sada se kane ha khamsi parents sing side da koi problem da khamsiri German Narimum Samarjit ki Terala Krakom Lekai the Laiba Mayum gi Thongal Tangarang Numidang Sakangdaba Singna Bom Nang Shindu na Pokai Halamde Laibak Fabadagi Asok Apan Mishimina di Yahudre Haide Tawdok Tokfom dagi Fangba Pau Amaki Matung Ina Ngarang Numidang Pung Mapan Gaminit Yang Khairum Taba Adwaida Angoba Machugi Ka Amada Lakpa Sakangdaba Miyoy Karana Narimum Samarjit ki Thongal da Bom Ani Thangna na lang silam ke Bom Amadi Thongal Adumaki Mamang da Pokai ke Aduga Bom Amana Pokai Bangam da Nataraga Leki Haide Bom Pokai bagi pau adu hek phangbaga Imphal Police Station ki personal sing laktuna thodok thokpam adu yang senke Pokai haudaba bom adu ki level paithoki bamaram na bom expert sing kauraga bom adu asoi angam yaudana loktoklaba matung ahing nungyai matung pung amaga minute nipan rom taba adwaida lamfel gi dumping site amada Pokai hanki haina pau sina makatare Security Force na Chanpo District amasung Thawal District atibu humbaki tabak jatabada kusupilay kya fagat pangamle haide
Police tagi fangba pau aman high security force na Bisnupur district ke White House area da chathakiba sus operation amada magazine yawba carbine submachine gun ama single barrel gun ama Baofeng wireless set ama IT1mm mortar cell ani high explosive 36 hand grenade manga Chinese hand grenade ani diameter grenade ama stun cell ama tear smoke cell ani detonator mari kapayariba nongmai maru manga phagat pangamkhe Nakalamaromda Churachandpur district ki manung chanalaiba Songjang Khopi area dagi improvised cell launcher ani phagat pangamkhe haire Cell gi demand ga mari laina na mi kidnap tawba lakpani haiba lo na thingraba lalhoglup KCP Nongdren khomagi kaja manga ngarang Kakching district police commando na khulai ga kona na fari haire police na faraba KCP Nongdren khomagi kaja sing adude ningongmam awang laikai digi soibam nanchanba maitai chahi kun manga apokpa S Transit amade soibam mano chahi kun taret apokpa S Narakesor Thanga Haisnam Laikai digi Haisnam Dipak Maitai Chahi kun Tramapan apokpa Heads Chomba Harau Rong Sabal Laikai digi Namairapam Nelson Chahi kun apokpa Endara amade Kangla Sangom Sang Awang Laikai digi Nongthongbom Laishemba Chahi kulhumdoi apokpa En Hemantani haire Makoi manga dagi police na fagatlaba polam sing aduna live round manga yawba 7.65mm revolver ama live round manga yawba .38 Colt super revolver ama mobile phone ahum camouflage uniform khara amadi registration number yawdaba bolero ka amane police tagi fangba pau amagi matung ina ngarang numit yung matung pung ahum taramdai adwaida lo na thingkraba lalholu KCP Nongden Krombagi group ki mioi khara Kakching Phunau thingnam ningthau laikai area da sel gi demand ga mari laina na mioi ama kidnap tawba lakadori haiba akaknaba pau ama fangbadage Kakching district police commando amadi Waikong police ki combined team amana mafam adu da lumduna leiringai da lalholub asigi kada sing adu lakpadage police na makhoi tanaduna fabani haire Malem asik kanbada mipung khudimang na amat oina khusamnana chatminaraga thabak tawminaba mathau chai haina Danamanjiri University ki hanagi Vice Chancellor Professor N. Rajmohan Fongdokre Wafamasi Democratic Student Alliance of Manipur Desamna Shinduna Pangthokiba Ahanba District Level Environmental Quiz Competition 2024 ge manama tum yentokpa ki thorumdam hakna Fongdokkibane thorum aduda chief guest oina saruk yakiba DMU ki hanagi Vice Chancellor Professor N. Rajmohan Hai Hauzik Malem gi aying asagi khalda ahongba lakriba sik kanbada Malem da leriba developing country amadi underdeveloped country kudimak kusamdana chaminaba ki tangai fadaba lei United Nation kumjali singamaga chamapan humfutara humdoi dagi hauraga ngasi fawwa June manga ase World Environment Day haina chahi kudinge chongan thimda pangthok tuna lakle Manipur North East region da leiramba ase biodiversity issue da yengba matamda yamna laibak faba amani haina lawi Malem gi atay mafam da phangdaba sangai amasung shiroi lili Manipur da fangi Manipur asi apikpa state ama oijarabasu culture amasung sports sa mangzal thana chatleba state ni Miyoiba koisu mahusagi sharuk amane Malem da chaitheng piba haibase isane isagi khongda singjang na yansinbaga manai Miyoiba gi punsida khwaidagi maru oibasu u pambini Maramaduna mipung khudingmang na u chara thabagi hainabi thamba yamna maru oi loinena thariba using adushu hingana bhonasi hainasu mahakna makha takhe thorum adugi president member singna ahanba district level environmental quiz competition 2024 da makok matang tarakraba mahiroi singda kudol piduna pungning thogatke Miyo baga prakriti ke lanche da prakriti imana ko ji lanche ma apne mai thi ma kai bai hingane ba ai ko ne kare mo mai thi re ai na la thogun me to ko sa ji aur ro adune mo sai ke lanche tar chan saran spring ir man has we human beings are part of nature or ba apna kai no ne so apun ma nature se asi apna control to mo mo ya na shana apna nature ma han ba ko mother earth the setting biru ai ko se chana shagi form da Singin me jansin Japanese and Harish, she too me. And the Masi am like no. Then she loved that. I see a quick Panama soap parentary. Panama soap has Masiki Minister Rovandia Padavani. And the July first week, second week, twice. Panama soap, what happened? I think it's season with Taro, I have never. A home with the Mota. Atuna Masagi, 3 means water. Water means bread, and bread is like fish. And a life shape and a music. In get a king of the year. Singing can't be Sindaki can't be that we always figure. Danamanjiri University asema pung phana chalaina bakon abiyo lengak na mahiroi singi tungki punsida sanabi kanu haina khangabok assembly constituency ki MLA Surji Kumar Okram na phongdorakle
Thawal District ki manung channa Thawal atokphomda leiba District Library kam Youth Center DLC YC ki tarataruk suba award enthokpa ki thoromda wafam asi phongdokladuna mahakna hai Danamanju University fawba mapung phana chalai hanba ngamdaba lengak asina lamdam asida thoklaba issue kaya ase matau karam na loishinba ngamgadoribano haibase achawa wahang ama oire DM University ki issue ase loishinduna mahiroi singbu mahai masing tamba fanganaba assembly da ahumrak puthokre adubu ngasi fawbuda lengak asina thabak oina oithokpa ngamdaba ase yamna laibak thibani DM College da University olakpada mahiroi singna mahai tambada khara makhai de khudong chahalagani khalubane adubu college oina lairambana hena faramle lamdam asida thokliba irang asina maram oiraga relief camp ta lairiba tungi yumbiral oirakadoriba mahiroi sing amade lamdam asigi mahiroi sing asina university asida karamna mahai tamgadoribano university asigi issue sing asina maram oiraga chahi asida mahiroi singna enrollment tawrakpagi chang hanadagi chada yankhai gi chang da hanthare Mahiroi Singhi Tungi Punsigi Khanbiraga DM University asi Mapung Faba University ama atuba matamda lengak asina uhingadabani haike award yanthokpagi thorom aduda DLCYC atokpomgi President Dr. L. Romandro amadi Khangabok Assembly Constituency ki hanagi MLA Okram Landoni na maru aiba mitunglen sing oina sharuk yake Building sa home da mati mathang sing sa awiya atopa ate process na home da mati mathang sing to ye Satra singji sahi maan bise kamaina apai bise kamaina singapore no toina su hai bani university ki academic bank credit ABC ID no le sisu parikha loine hai khalasu ABC academic bank of credit se masi fulfill to no masi apai ki universities ka phangna ba ID phangna ba fulfill to no masi phangna bi ho hai ba Masina kari lakadagi hai matamda universities tagi satra ko mayam singse sigi academic bank of register loino register to register to matamda atop central university singsida moi chande lakuri ne sigi sida yaw ko satra singudi Manipuri University da tamdani DMU da tamdani Manipuri University ko kamaya aro अगर कोई साथी सिंची करियर से जमा है मुझे परीक्षा का उतना चाहिए माँ में बस की मदद का सीट तो बड़े दी मणिपुर कोई DMU यूनिवर्सिटी की फेक DM यूनिवर्सिटी की छात्रा नया मशीन से सीट आना अगर को मोबाइल नहीं Haukiba Jun Taranipan da Thawai Yaudaba Haksang oina fangba ngamkiba Khangabok Sorok Wangmadagi Kim Educational Society ki founder TS Ebomcha ki mihat chenabani haiba mioi ama Manipur Police na fakiba adu Mesia Sigamari Laina na semkiba JSC amasong Khangabok miyam na apenda fongdo na rakle JSC asina sinduna ngarang Khangabok New Market ta pangthokiba miyam gi mifam amada JSC ki member Moirang the Modusudun hai TS Ebomcha ki misi asida chenaba sing phagatuna logi oibai chairak fanganaba JSC na matam kaya ki mamangdagi demand tawduna lakpane demand asigi matung ina Manipur Police ki misi asida chenai haibagi maralda laikhidraba Ebomcha ki machanupa TS Bupendra phagat pangam kiba asimak thagatle mahak Singjamai Police Station ki ayona luchingba team amana yamna hai singna Mumbai dagi phagat kibane Misi asiga mari laina na JSC amsung lenga kayana kiba wafam sing thabak to ontorak pagidamak J Minister Nongthong Pambiren JSC asibu lamjing lam takliba thoksom jadumani Imphal West District Police ki SP Singjamai PS ki SCPO amadi case asigi IO case Sunderbala Singjamai Police ki OCM Conqueror amadi SIS Robot pu thagat pafong dokli haike Honorable Chief Minister na mahang na pikiba instruction ni matungina yamna thuna koigi asiba aibadi asigi akoi justice fangnana ba honor pro loina na senariba Bhupen Singh Phaba ngamkhiba asigi damukta da thoidoi dona Honorable Chief Minister bu akoi hanja yamna thangai sengna Manipur gi akoi gi Chief Minister sibo akoi thagat chabu khongjari amadi mahaki makha da leiba akoi gi Imphal West District SP gi lamjing makha da akoi gi IOI biriba Sundarbala akoi MPS officer mahana yamna haisingna कोई भूपेन सिंह की मरी मखों कोई थीरगा कोई ताबदा मुंबई दगी कोई मरी मखों फंग फाबनी है माकी ओसी ओबिरिबा सर कंट्रोलर अमदी माकी असिस्टेंट ओबिरिबा SI रोबर्ट सिंह मखोइना याम हाइसिंग फाबिरकपसे सिगिदमक्ता कोई ngamkhai leitana thagachabo khongjari Ngarang pangthokiba miyamgi oiba mifam aduda tongan ba warip kaya sulauke
Warep-sing adugi manungda miyat asida generaba khudingmak logi matung ina cherak pihanaba taksinba Bhupendra Khangabok khulda amuk hana khongdaba yahandaba loinana mahapu changja fompiramba sing su mahaka chapmanaba cherak piba laikhidraba ibom chagi imung manungda makhachana ayat apan piraktanaba laingakta thabak lokathanba laikhidraba ki imung manungda matam chana compensation phanganba amade imung gi miyoi ama laingaki thabak hapa haibna chingba Warep-sing yaure Bisnupur district ki manung chanalaiba assembly constituency taruk ki maira paibi sing na punsinduna macha singi mama apun balu MMAL haina mingthon ba apun balu ama semkre moirang kendra apun ba maira paibi imalo mampil nasinduna moirang patlo mandok ta pangthoki ba ano balup semba ki thoram ajuda Bisnupur district ki nambol oinam Bisnupur moirang thanga amade kumbi assembly constituency ki maira paibi sing na saruk yakhe thoram adugi saruk ama oina tongan ba warip kaya sulokhe Nong na semlaba loop asigi thau pugadaba sing atubada khallaga miyam khangna lautoklagani loina na hauzik ko oina loop asida assembly constituency amamamdagi miyoi manga executive member oina khale haire thorom aduga mari lainana mampil gi president ke Padmavati na paumi sing da hai hauzik thokliba irang asida Bisnupur district ki maira paibi singna chauba thodang kaya lauduna lakle adubu karigumba matamda machoi tabagumna tawrakpa punsinba yadaba manba moong tawba asina amuktang mama oibi sing asi punsilaga punbagi pangal ama shaganaba district asigi AC taruk ki ima loop sing asi punna famin naduna khanarba matungda loop asi sembani haina su mahakna makha takhe Bisnupur district ki oina mamal haiba adugumba apex body coordinating committee ma semjare maramdi karigino haiba matamda ngasi mak iram namda thoiba asigumba satiraba lal asina maram oiraga mama singi oiba machoi taba manba adugumba mayam si urakpadagi ngasi hairiba mama singsi natana ngasi gi lansida mama singi asoba daita lei haiba wakalonduda aikoina ngasi Bisnupur district ki oina ima singi amatta oiba wakalonga loinana pulap lepmina ba haiba wakalon sida ngasi hairiba committee si semjabani aduga loinana ma ngagi hanagi leijaramba adugumba organization gi mafam amata lengdana laigani tawbadabu aikoina langi manung sida di aikogi Bisnupur district ka lairiba mama singi amatta oina phirep se lepmina si haiba set pa sajabadu da yumpam oiraga loop asi semjabani Paugi mirak thana aten break malaujare Times of Manipurtom TVG news anchor khara laujagani thawai yawba singna thasigi kunfawbugi manungda isa gi resume Tom TVG office ta thajin birau experience lairaba anchor singdana henna kudongchaba pizagani akupa marol kawasam laikai da leiba Tom TVG office dage khangbiba yagani Break matung da mayamba amukha taram nokjare makataba pausing pizare environment kamari lainaba point ani yawba memorandum ama tampa ki MLA ni fu da pisen bachatliba environmental activist Manikanta mutung ki khongchat ki saruk ama oina ngase lapsang assembly constituency ki MLA Sorokaibam Rajenda memorandum pisen kre memorandum pisen ba atu kamari lainana MLA S Rajan hai environmental activist Manikanta mutumna local laklebe initiative ase chapchaba matamne akoibagi khalda aduki matik sokchalakpana maram oiraga miyoi kaya saiteng phanglibane matam khare ki mamangda isingi chaw mayok nakhiba aduna kaitharakliba khal asigi chapchaba khudamne mahakna tampa ki chongan ba SC singda lakpada miyamna mahaku support tobiu haina su MLA S Rajana makatana phongdokhe Miyoi kharana lanai khudong chaba kharagidama mayai kaba chinjak lalonba amade naha oiriba kayabu mayai kaba chinjak ki ipakta Iraq na handuna lairiba ase kudakta lepkadabani haiba kwalawga loinana ngarang numidang Thawal Khetri Lekai da Maira Paibi Sing na Maira gi khongchat ama chatkre Thawal Khetri Lekai apunna Maira Paibi lupna Thawal police station gi osiga kusamnaraga pangthokpa Maira khongchat ado Thawal Khetri Lekai gi laibungdagi hauraga Yaripok lambirom da Thoklaklaga Moirang Pali Fawbu chatke khongchat aduda Maira Paibi ima Ibel Singna mayai kaba chinjak yonba yaroi mayai kaba chinjak saba yaroi drug sizinaba amade yonba yaroi yu yonba thakpa yaroi haiba kholaw lawkhe khongchat aduda saruk yakhibi Maira Paibi loching bi PECHIMAYUM tamfana hai Manipur gi asuk luraba phiba masida kanaguma miyoi kharana masage sendong tamak khallaga miyoi bagi thawai mangba yaba drug ganja heroin kani yuna chingba Kungang asida chaba yon pa yaroi haibagi dama Maira khongchat asi chatpane kanagumuna ngasigi Maira khongchat asigi matungda kungang asida mayai kaba chinjak saba yon pa yaroi
Karigumba khul asida mayai kaba chinjak chaba yonba thengnarabade maira paibi lukna ain amadi police ki mateng lauduna chap chaba log oiba akan bacherak pina ba khonagani haina su mahangna makha takhe Irang asina maram oiraga Churachandpur amadi akoiba khul singdagi lanjen raklaga Moirang Assembly Constituency relief camp singda changjafam lauduna lairiba singda Moirang SC MLA Thongam Santina Hanba Fest oina mompak yenthokpa hokre Moirang film laikai da laiba MLA office ta pangthokiba Hanba Fest ki mompak yenthokpa aduda Moirang College ta hangba relief camp block A amasung block B ki imung marfuda mompak amom yenthokpa hokhe relief camp asida hauzik miyoi lising amaga chahum yang khairom leire Loinana Moirang Assembly Constituency ki tongan relief camp singda miyoi lising mari ka chatrukrom leire Thoram aduga mari lainana MLA Thongam Santina hai relief camp ta leiriba miyam da laingak amade miyam na mateng phana panglabasu apen badi oiroi je minister na su miyam gi watna ba kana hotnare angang sing mahai masing tambada private school sing da fee loba amade college sing da admission fee lori basing ase laingak na kupna khanare atuba matam da admission fee lodana ba thagi fee lodana ba order ama thoklagane ngasi ahanba fest ki oina mopak piriba ase ahal oiba sing leiba ana ayek yawba imung sing hana khangatlaga piba hobane makha chana relief camp ki imung khuding ki pigani haina so mahangna makha takhe matam gi matuina atai de yor te ga do so moirang da level relief ke dei han yo khudna la ba do ai so ide ka ba ge fonda ke do bia lo so ba te ko de cooperation bibi yo ko awara pa loi haina si loi tawle si aduga le sumai tawde ko tungi mi loi gi dokte dinga si ko no wamin na ribu se adai dinga si pi ribu se aroi de nate sina pass phase ni ai site pi bi sina ai da really ebele wai loi no puthoga ai da free da pi bi sakar gi sula kani sakar gi da noi suna ma loi pi ra kani ai gi da loi da ko ngam na bani na first phase second phase daira ga priority basis da pi ra kani aduna award pa na koi gi bai gi kari gi le yu me am do loi da bak da ka le pu lo do ai thu bi da hai gi si bomung do loi shamal ke Boston lower class 10 examination de singthaningai oiba maong da mai paklaba Thawal Municipal Council gi manung chana laiba wat 19 gi mahairoi singda manam pidunai puning thogat bagi thoram Thawal wang mataba da laiba sai mani da pangthokre thoram madu da Thawal College ki retired lecturer M Rajendra retired Jari O Zone 3 Thawal AK Norendra amade Thawal College ki retired lecturer KS many nodas na maruiba mithunglen singwena sharuk yakhe Mahiroi Singh Taramna Okpaki Thoram Aduda EZF School Thawal Ningombam Gidilson Yum Namda AK Bubo Ning Singh Mana Kusinake School Asimaki Akoizam Irista AK Ivecha Ning Singh Mana Kusinake MS Global Academy Thawal Sabantong Bagi Lokrak Pama Hechta AK Bira Ning Singh Mana EZF School Gidi Pasana Samde AK Binodini Ning Singh Mana Amadi EZF School Gi Elendra Waikhomda AK Ongbi Malem Bi Ning Singh Mana Kusinake Manipur gi apun ba saktam ngak na bokona bada kuki kulai pai basingna mihati na hatok pikraba Bihar gi CRPF ki jawan Ajay Kumar Ja gi mafamda Arambai Tengol ikai kumna ba utpaga loina na awaba phongdorakle Arambai Tengol gi PRO Robin mangang khairak pumna kudek piduna thadurak pacharal aman hai mongbung amasung saizang da thoki ba laibak thiba thodok adu da laikhidraba Ajay Kumar Ja mathona leiba ngakpigane mathona leina kuki narco terrorist singa mayok narame Mahaki Mathongna Maringjal ase leibak pumbana matam khuding makta ningsingduna lehuragane Arambai Tengol gi Chief Unit Commander Singh amade member khuding mungna thamoi songna awaba phongdokpaga loinana laikhidrabagi imung manungna thengna horiba awaba sarpiare laibak thiba thodok adu da soklaba CRPF amasung State Police ki personnel sing adusu atuba matam da fagalaktuna mausa gi punsida hanjinba oirsanu haina Cheryl asina makha tare Socialist Party India ki Manipur State Unit Advisor oina Irom Odyssey mangang haina Party asigi National General Secretary Sandip Pandena thadurak Cheryl amana haire ningsingba yabade Party asigi National General Secretary Sandip Pandena tha asigi taruk ta thokiba Cheryl amada Party asigi National Committee ki member oina Pukrambam Lamjing Bakhuman haple haina phongdorakiba laikhrabane Lucknow da laiba Warti Wellness Foundation Global Youth Skill Champion Award pinaba khangatpada Kairau Witra Lairen Bilai Kaidagi Thangta gi artist Mutum Herozit Yaurakle haina Maitei Indigenous Thangta and Cultural Institute MITTSC aina thadurak pacharal amana khangalakle
Charol asina hai mutum herojit na kathok pagal loina na MITTSCI ge secretary oiduna thangta amade Manipuri folk dance asi malem gi leibak sing da sandok na bahona bada lokhiba thodang sing adubu sakhangduna World Youth Skill Day 2024 ga mari laina na Global Youth Skill Champion Award asi pinaba khalakhibane mahak kairau bitra lairembi lekai dagi mutum sanatomba amasong mutum ongbi thoibi ani gi machanu pane Kundrakpam Ningol Landoni ki yumbal lambi da khongdaduna machanupa ani fangle ngasi fawbuda mahak na malem gi chungan balaibak mapan rom da thangta Manipuri folk dance amasung atai art form kaya utkre mahak Ministry of Culture na thangta the scholarship Manipur State Kalai Academy scholarship Indian Young State National Award Manipur State Kalai Academy Young Talent Award na chingba chungan ba mana kaya suphang khrabani haire District Sport Association Kaksing na sinduna pangtokadoriba 2nd Division Football League ta saruk yagadaba sanaroi shingda wabugai da leiba kadejit Good Welfare na football jersey yauna football kit sing kushin na kibagi thoram ama ngarang pangtokre thoram adu da wabugai gi hanagi jila parisad mayengmam Jayanti Kumar Kaksing District United Clubs Organization gi General Secretary Tilaki Maitai Social Worker Haining Subum Ongbi Debla KYWSC gi patron member Huidrom Roji Kumar amade KYWSC के प्रेसिडेंट मयंगबम कान हाई मैते न सरुक याखी अमदे सानरोय सिंह जर्सी अमसुंग किट सिंह अदु यंथोके था असि की तरह हुंदोय द पांगथोकिबा प्रोफेशनल बॉक्सिंग टूर्नामेंट बैटल ऑफ ग्लोरी की सुपर फेदर वेट कैटेगरी दा मणिपुर की सानरोय युमनाम संतोष तमिलनाडु की बेन केटा जलेपेटी बु राउंड मरी द माइथी बपीदुना माइ पाखरे महांगना टूर्नामेंट असि द अवांग नोंपोक स्टेट सिंह दगी माइ पाकलबा अमा चंगाइरब सानरोय ओइरे महांगना माइ पाकलपदा आस्टेक फाइट स्टूडियो अमसोंग मणिपुर प्रोफेशनल बॉक्सिंग काउंसिल की फाउंडर डॉक्टर थांगजम प्रेमानंदन नुंगाइबा फोंदोरक्ले अरोबदा मोरबा पामु खन पिजरे नौरम थोंग द लेबर प्रिज्म हायर सेकेंडरी स्कूल की बिल्डिंग की सरुक खरा मई साक्रे महाइरोय तरा रोंग वन थरकपदगी रिम्स हॉस्पिटल द पुखतुना लाइकनक्रे Salai Group की हाने के फाउंडर चेयरमैन नारायणबम समरजित की तेरा लोकराकुम लेकाइद लाइबा युमदा सकंगदव सिंह बोम लंग सिंधुन पोखाई हनमदे अमदी सेक्यूरिटी फोर्स न चुराचानपुर डिस्ट्रिक्ट अमसोंग थौबल डिस्ट्रिक्ट अथि बुखुम की थबक चतबदा खुसु कुलाई क्या फगत ngमख्रे How's it times of Manipuri Manipuri Pau Matangas television jere mayamba mukana krumjare